Hello ma'am, Emerging Bible Profession Minister na taram na okseri ngasidi isalamana hanglakpa pakhum wahangi pakhum aina tawjarage ahanbada wahang se hoi ahanbada ekhoi ishor han sangjase sargada leibe pa ishor na koini ali tan thagachari pa ngasi papsalun naina sister amana janna mana hanglakpa wahangi pakhum khara na ki Bible legi piche katori masida na ki thawai sengba pinabiu aina ngam khuding na ki aning ki mating ohan bitare ba pung khuding dasu mangan pibiduna bol pinabiu fazana bap tanbiu Prabhu Jisu Krista gi mingda kuramjari amen ahan bo wahang de ai pathokjarake screenshot lauraga kapcharakpane Grace Missionary Baptist Church ki pastor na Christian kanabusu norok ki damak wailoi hai warak pagi chai thaba natana sibu Bible da yaubra masina ahan baka ahan bo wahang ni ahan bo wahang da haripse Christian kanabusu Christian am tan norok shalo habni habdi loina mok sargada Christian khodimu sargada satkani habni hadi norok ki damo wayalo habni na ani subda ishona afabaga phatabaga ani shi satpada ningtamba pi habse lali hai khuding mak ta ishona yaushili hai sargada usina ani subni habdi aikoida aina afaba tawba mi halaju aba mi hatraju aba koina freedom of choice isagi aning mapamba tawbi aning baje ishona pfc lali ishona khuding makta yaushali phataba tawda su ishona yaushali afaba tawda su ishona yaushali hai mana haining nepse maduni ana hairiba pasajna takpi hai sargada misam makhaina phangbana hingbagi lhu aduga pastor makhaina glory phangani hai masina ahum suba hai nicham khudimak sargada kana hingbagi luhu phangani aduga pastor makaina glory phangani hai hengko glory mating mangan haidi moidagi hentongna haibdi micham khudimak sarga chakani pastor khudingna hena makoidagi chawba phangani haibni hai haibo hangsingchini masigi maramda ikoina huji makata na sangminasi ahanbada ikoina haise Christian khudimak norokkidamak wai loi haidi wain chai moina chai phuraga chaina phuraga akoina aramba tawruju chaina phuraga makoija wailaba matungda makoija sargada chakani haibagi wakhalone adubu Bible dadi haidiba singase masigi pastor sina takpiribase Bible dadi amatha yaudi sinawsing ai Bible legi khara pajarake ahanbada koina Matthew 7 gi 19 to 23 ekho yengminasi ko masira 19 da hai nakoi yaragadi nakoi gi Manipur Bible da pabiu matam yam ai laudina bo hona jage every tree dry bingen or good fruit haidi afaba mahi yandaba u makai kakthatkani aduga mainung dalang chingani ham mainung habsin norokilomda ikoju Christian am oiraga Christian am oibegi afaba mahi singado yandrabadi Galatians 5 ki 20 to 23 daga haidaba thawai asembagi mahi singado khoi yandragadi ekoi kakthalagani aikoi gi noroki komdalang tharagani hai masina Bible na takpibini ko masi aina haibinate Bible na haibini do verse 20 da wherefore maram aduna by their fruit ye shall know them makhoi mahi na nang makhoi bu khangani makhoi je ishor gi lakpra saitangi tarara hebase akhoi gi wangang sangalam cha sajat adugi matung ina akhoi khangani aseng ma Christian la Christian na tabra hebase akhoi gi lamcha sajana akhoi gi masi khangani haina tai aduga 21 je man yengbiu aingonda not everyone that said unto me Lord shall enter into the kingdom of heaven aingonda Prabhu kowa haibadi Christian oiba khudimangna ishogi ning thole bakta saloi habni but he that doeth the will of my Father which is in heaven sargada laiba ipagi aningba khak tauba mi aduna sargada sakani ai Christian harak ai Prabhu hajaragasu sargada saloi 22 dai numit adu da ingonda haigini Prabhu aikoina aina nangi mingda haire Krista gi mingda tungda kari lakani haina haidok saki dabra nangi mingda fataba diabol sing tanthok ki dabra nangi mingda angak pa kyamrum pangthok ki dabra anaba kyamrum phan ki dabra haina haiba mishing aduna haini verse 23 Prabhu na them will I profess unto them aina makoi da haigini aina koi kedong da khangde aingonegi thokro pap tawba misha haini haiba text asida yan mayek changi chinawsing aikoina mipung kudimuk sarga chaloi sida ko yamna mayek change Christian kudimuk sarga chaloi hango sida lairib Christian kudimuk sida denomination gi wapum khaide lairib kudimuk sarga da chaloi sakada bhaibu ishogi aning batauba
ꯑꯁꯦꯡꯕ ꯈ꯭ꯔꯤꯁꯇꯥꯟ ꯑꯃꯒꯤ ꯃꯍꯩ ꯌꯥꯟꯕ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯍꯩ ꯌꯥꯟꯕ ꯕꯥꯏꯕꯜꯅ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯄ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯊꯥꯖꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯝꯕꯁꯤꯡ ꯑꯗꯨ ꯆꯠꯄ ꯑꯐꯕ ꯇꯧꯕ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯇꯧꯕ ꯃꯈꯣꯏ ꯈꯛꯇꯅ ꯁꯔꯒꯗ ꯆꯠꯀꯅꯤ ꯍꯥꯏ ꯑꯗꯨꯒ ꯄꯥꯁꯇꯔꯁꯤꯅ ꯍꯥꯏꯔꯤꯕꯗꯤ ꯈ꯭ꯔꯤꯁꯇꯥꯟ ꯈꯨꯗꯤꯡꯃꯛ ꯁꯔꯒ ꯆꯠꯀꯅꯤ ꯍꯥꯏ ꯃꯁꯤ ꯌꯥꯝ ꯑꯔꯥꯟꯕ ꯑꯆꯧꯕ ꯁꯩꯇꯥꯟꯒꯤ ꯅꯝꯊꯥꯛ ꯑꯃꯅꯤ मसी थाजबीगनु नंगैसु ख्रिस्टान ओइरबनिना प्रभुद थाजरगदी सरग चकनी पाप तरसु कैसु कायदे हाइबो वखलदा लैरगदी अखोय नोरक किलोमीटर चकनी अखोय बाइबल द फजना पासी थिदोकची ईश्वरगी अनिंगबा अदुगी मतुंग अखोय चसी हाइबनी अदुगो वायन बा हाइबसु अखोयना हाइ हुजिकिदो वायन चै थाब नतना हाइ अदु वायन बा मतमदा कय हाइब्रे इजिकल चैप्टर 9 जे पुना पाबियो ईश्वरनो वायन बा मतमदा मसी अरोइबा मतमगिनी अरोइबा मतमदा मसीना हाइ जेरो ईश्वरना अहानबो वायन गदबजे गो थ्रू द मिस्ट ऑफ द सिटी थ्रू द मिस्ट ऑफ जेरूशलेम सेदा अदुना अखोयगी चर्च पृथ्वीदा लैरिबा फत्तबा पाप तौबा abomination that in the midst of the maduda tawriba fattaba kini lawriba mising ado lusingba sing or to layman or su adugumba sing adugi makok te ko mak ama thamu khudam ama thamu hai aduga chalo aduga sarhajida sargi manung khuding da chalaga loina halu let not your eyes spare neither have ye pity minung sipagunu sagaduta destroying angel da masi hayeng tawgani 7 plagues ki matam da masi thungani maduda hai naha ahal angang ahal pakhang leisabi hanuba hanubi khaidana loina hayo adubu aigi mak thamgraba mi ado haibadi church ta tawriba phattaba pap tawriba mi singbu phajana wara watemba haidok chaba adu prithibi da tawriba phattaba mi sing masi pap ki ni sini haiba aduda tengthariba adugumba mi sing ado adugi marai bukta mak thamgiba mi do adui manakta di sanganu hai masi haije man hai aduna he said unto them, defile the house and fill the courts with slain. Ishogi nina sangniko masi tumna halwaimni. Ahan harpa ubi krai digi hogani ekoi church tagi hana hogani ko. Go ye forth and went forth. Aduga sida it came to while they were slaying sida asumna hai. Maduni ko masida haibni aduna Jerusalem da hana salo aduna sida verse kainogi verse 6 da begin at my sanctuary. Aigi sanctuary da aigi church da ho. And they began at the enchantment which were before the house. Aduna ahan bada wine phangada bache ahan bachairak phangada ba mi se ishorna luching basing karamba luching basing mai pastor oizu any akoi church ki luching basing ase church puri ba missing makoi da hana lakani padana warning pi da ba ma ki church members sing bo sum lambi tak pi da ba pap na si pam ni dharma chemna haina tak pi da ba tang pan da tawri ba phat ba missing kairole kai da le ba missing da warning pi da ba missing adugumba paisa khatang charaga laiba dugumba luching basing ado madudegi hana hogani aduga church members sing degi hana hogani hat baje ko asi masida hairi masida mari lale chai tharaga keno tobigi haiba laite bible da kariyam ta yaudi aduga first Peter 4:17 18 is family the time is come that haidi when bigi matam se at the house of God ishorogi sangda haibidi ishorogi church tagi when bigi matam se an bada when gadab ishorogi mi degi hana hogani hai if it first began at us akhoi da hana rogadi what shall be the end of them that obey not the gospel of God ishorgi gospel haibe in the bami sing adugi laibakti kari oigni hamni ishorna haibe in the bami amta sarga saloi hindu oigra christian oigra achumba khangdaba haidi mana khangjari ba achumba dugi matuna in the bami sing bible na mi pung khodi makta loi pigini ko afaba tongngai haigini adubu ishorgi achumba taraga in the ba lairiba mi makai hoi khangdana sigibdi अखोइना माइगी दमक तोंगान वायन ब तोंगाले प्रभु जीसु ख्रिस्ट की मिंग तादन सिगी ब मिसिंग अदुबु ईश्वरगी उपाउ संदोगा तादब लौगी दब मिसिंग अदुदि मखोइ लाइब करी वगिन लोहारे खोइ सिदा है को अदुना सिदा वर्स 18 दा धर्म सेंब सिंगबु को यामना वाना कनब तारगदि धर्म सेंद ब मिसिंग पापि सिंग अदुदि करी वगिनि हमें अनगोली एंड सिनर अफेयर वायन बद करी वगिनि हमने मसिना हबदि पाप तो बमी अदु धर्म चंदब मी पाप हाइबदि शोगी वाइन थंग थुगाइब मी धर्म चंदब मी असे मसे ईश्वरना कनबिरो हाइबनि आहान बहुगदब दसिनि मसिदा हाइ अखोइ ख्रिस्तानी चै फुरगा अदु तौरगा मा लाले हाइना हाइगनि हाब लेते मसिदा को होय अखोइना फना फतबा मयम तरोसो अखोइना पुनिंग होनगा ईश्वरदा चंगागा आइना हाना तरोम फतबा मखैदो पुनिंग होनगा होजि मतम लैन प्रभुदा चंगागदि ईश्वरना कनबिगनि पुनिंग होंद्रबा फतबदो खंग खंगना तरोबा
pastor oigera layman oigera pastor jingduna hena chairak chawgani maramdi mangan yamna khangba sumba yamna khangba mising do makoidana hena dandi chawi haibasi aikoina kawgumsi ko Ezekiel 18 da nokoi pabium sing maramda aikoina watchman singde makoi hana haidi khoi church ki da mo watchman ni kanano pastor ni makoina bible gi achumba do mingonda takpi dergadi hayeng dandi phangbo matanda phataba papi sing siba matanda makoi gi sibagi dan makoi gi blood do kanada darkha lei ha pastor oiriba khoi luchingbo sing achumba khanga mingonda haidok da mising adu de lei ha masina hai masida madugi pastor layman ge wafam leite 2 Corinthians 5 ki 10 da sai aikoi Prabhu Jisu Christ gi wain mamang da loi lakani aikoi na tawgido afabo e khoi haksang da tawgido afaba phataba adugi matungina loina phangane hai masida pastor hai leite layman hai leite Christian henko aikoi jingche loina mai aikoi na taw afaba tawrogana sargada phataba tawrogana norokta ishona wain gi niko book of khoina wain bigi lairik ta isan give the book of death ta pap ta wemi sing book of death ta ming igini pap ta udaba mi sing book of life ta ming igini book of life ta ming idaba hing bagi like ta ming idaba am mi am ta serga salo christian oi bu khudima hing bagi like ta ming ibna te masim kawbirganu aduga Matthew 25 ki parable da ju aroiba matamda yaw hamen khandok pagumna khandokani hamni masiko apa sing aduna yausing aduna magi yatang nakanda legini aduga verse 43 these shall go into everlasting punishment but the righteous into life eternal God hameng habidi papi sing ishogi aning ba tawdaba mising aduna norokta lomba naidana rumba naidaba dandi pigini dharma chemba mising ishona haiba prabhu na haiba dugi matuna chaliba mising aduna rang ko bam phangani 25 time ni haidi leita laira singda awana taba misingda aduga mateng pangiba mising ado haibdi haiba sing ase prabhu da mateng pangmaga samane aduga mising apawa dharma chemba tawriba sing ado aduga mising adudana haidi dharma chemba ki thabak tawriba sing duna lomba naidaba punchi phangani hamni aduga second Timothy ki 4 ki 7:5 da ju hai ko sida Paul na hai aidi thajabagi lanthenga sida fazana lanthenga kare aduna aina tawgada thaba ishona piba thawdang ado loigre I have kept the faith aina thajabade ngakre hamni nang aichu christian roiba khoi khudima ekhoi da thajaba pi hariba thajaba jigi matungna chatpra satabra habsini ekhoi na prabhu da thajai habri kari nurkini ekhoi gi thabang nutkene ekhoi na prabhu da thajai aras koina pa mayam tawraga di madu yane thajaba china utkini Paul gi ponside ngo mana christian sing ahamada halami adubu mana prabhu Jisu Christ loksalama matungda thajangraba matungda di ma kaido prabhu gi dam awaba mayam khangi mai ponsida pa haibado loina thadongna boy honai maduni ko aduna verse 18 da maram aduna aigi dama dharma chembagi luba amma dharma chemba wain mapuna aigi dama khakpire aingonda numit aduda pibigini prabhu gi numit aduda pibini aingonda sunatana adura prabhu na ani shuba ngai lakpa ngai riba thajabado aigumna thajaba ngaiba mising do maduda su pigini hani masida ikhoina luchingbani oire aduga khoina member ni hare khoina thajabado ishona taamba bible gi matungna chatragadi masi ekhoida luhu phambagi arth laite aduga Exodus 32 gi 33 da ishona hai the Lord said unto Moses whosoever had sinned against me him will I blot out of my book hai aduna aigi makta tawba pap tawba makai ado aigi ahingbagi lairik aigi lairik aidi ahingbagi lairik gi min lokthokani ham nang ai pap tawroba ahingbagi lairik gi min lokthokani ahingbagi lairik ta min idaba mi mukai pastor oigera layman oigera norok ta sakani habse masini aduga mathang dai khoi laksi khoi da shona khoi da freedom of choice aning ba pa ma tawbagi pi de habse masi am lale bible da maramdi Genesis 2 gi 6 and 7 da shona yathang pi ko Eden Garden da horiba u gi mahi singge loina sabe adubu apha phatagi knowledge sigi mahi asidi nang chagnu haiba nimito sabada nang signe haiba u de thamami do kaigino koida freedom of choice pi dragadi haiba knowledge of good and evil apha phatha khangningai gi u pambi che masi tharamoy kari gi dama ishona thaino nang ishona haiba inbra indabra do yengai gi dama pi bani isnak cha adugo haiba jinadi aina apha phatha udu ju isho yaksali phatha phatha udu ju isho yaksali hapsidi lale ishona phatta bada chungawde ekhoje phatta budugi mamai leiningai gidama chumbalam bichanningai gidama ishona pibene ishona nampu sabu sinade freedom of choice habje pidragadi ishona force sinare mi khudum loi christian hambe loi namuk sarga salambe adoi tari kari gidama ishona wapau sandu haino machi chunga heramo prabhu Jisu Christ gi maramda magi nungsibigi maramda wapau sandu haidi kaigino adoi khoi loi namak ishona freedom of choice pidradi khoi loi namak
sarga salam be aduna te ko nang aina pamba aning ba pamba du gi matuni ishona pi have sem sini haire ba pasa duna have the tabi gunu bible na have the Isaiah 1 gi 18:20 da ju hai huje khanta mina si lao nang gi pap sing do un gum na ngala e gum na ngala su scarlet gum na ngala su adu crimson gum na ngala ga sun makoi do samtu gum na han gani hai verse 9 if ye be willing and obedient na koi hai be ining laga di na koi pungning na ning laga hai be ining laga di nang lam adu gi mahai do sa gani but adu if you refuse and rebel na koi na yadra ba na koi na ai gi mak tai na hai du gi ona tai na ba taroba ye shall be devoured with the sword thang na ko nang thang gi maya da nang loi gini hai ni sina shona hai ni sina pasina hai bi ishona akoda pibi ki freedom of choice ki matina afaba ishoge chumbala mi da chalagana aduna ahingba phangani shona haibe indragana norok ki lambi chagani masida shona animak da yauksan ba haib laite adu ai tati kari gidama ishona haigni aigi yathanga o natraga chumbala mi da chalu aibu thajo prabhu bu thajo haibje kai gidama haidena adu de akoina freedom of choice pi be duna maram oidena oi dana mi pong khuding da chumba khangan de je kari gino aigi choice adu gi matung na ne kona revelation 13 di yang bio khoina nei na ba matamda leiba yom ba yaro have the karamna setangi ma phangni karam phangoi karamna shona have the matu in the chatpa adu tang kwan have in the chatpa masi lakane ba masi shagi koi gi aning bani arang khubam have se ai koi gi aning bani ai koi na apam du gi matu na koi ni choice gi matu na ai koi na koi gi laiba ai koi na khanjaba du gi matu na lep khatabani masini aduga aroiba text yengsi revelation 22 ki 17 da the spirit and the bride say aduna kanagumna khorang la kadi engon da laksanu whosoever will kanagumna ningla kadi let him take the water of life freely ahing begi isinga se lemna loksana ningla kadi hamne masida mi pung kudum da ishona ahing begi water se pisan ba yai kho masi lal aduna di masina have the ishona ko the freedom of choice ki matung da thabak shui have chini maramdi nawagi matamda mi loina karigidam loin shiro mini panka kalido karigino makoina ishona haibdu iningde ishona haiba hi manung da sangu haibdu ta da bigi makoi loin shirini sodom gomra da zumangai aroiba matamda zumangai prabhu na ni shubla kum da zuman haiba inda ba mi makai maina loin sakani masini adu Jeremiah 25 ki 33 30 item mujeng chiko pastor sing da phangada ba laiba pastor sing da glory phangani hai hoi chume koina shona haiba in badu ki matung ina pazana mai gi mathau to pangthok pa taragadi khoi gi mana saugani mi khudem ki mana manaro ena aphaba to wa ina khangbu gi matung ina kana crown je yam hengani aduga masidi yengchi layman waraga jo koina bible na haibi gi achum bagi matung ina salagadi khoi lu phangani adudi shona lep kadamni masida hai maduna haiba numit aduda prithibi gi aroiba amadena aroiba ama phawda mokoina shogi hatpaje shona mi hatpaje leiru hai aduga verse 34 da whole ye suffer aduna yaushan basing have the pastor ni ko cry na koi kapu na koi uttai ga na koi kapu have ni aduna yaw sangu chelibul lusing basing hair na koi hat pa gi numin ado la e hem baram di kari gino na koi na the suffer shall have no way to please chening ai leroy no principle of the flock to escape yaw sangu lusing ni bado chening ai leroy nan thong ai leroy hem ni masin hem ni ko masin koi ni makha tana dum pabiro koi kaningai karesu leite ishor gi thodang indaba masin thibam masa amathanta nungai ningai khaliba pastor sing loi tumna mangani hoi shona haibe in pastor sing adu gi manabati khoina chawgani Jeremiah 22 gi 22 de yamo aduna masida su hairi masida ko loina mangan gine 23 gi 1 to the koi pabiro who be unto pastor that destroy and scatter the sheep on my pastor aigi yaw sangu sing asigi sanjabungte sakhairiba yausing khomjan tasan bagal aramba chappa lambido khomjan tasan gadaba dugumba sing adugi mata sakhairiba pasa sing ado wabni da hamni shona aina the said the Lord God of Israel against the pastor that fill my people ai missing the pijariba pasa sing adugi mayuk ta hai ye have scattered my flock driven them away have not visited them I will visit upon you the evil of your doing nang phattaba tobudo adugi ai yaw patana senbida bagi nang madugi da mai nang butan di pigin hai adu Ezekiel 34 gi 2 to 4 da suna koni yang ko masagi da khanjaba masagi da masa nu ngai gi da mo masa mathanta pijaba aduga magi yaw sangu sing adugu di pijada ba adugumba suffersing yaw shan basing ado makoi do ishona
church member oisu anaba naba matamda backsliding oiba matamda yengbidaba aduna mokoibu thijanbidaba mising ado mokoigi punsida awaba phangani ana hai masida Zechariah 10:3 da su mine anger was kindled against the sufferer am yaushan basing adu da iga saud haithe am I punish the god maramdi karigino hai matanda mokoina isogi yaushin ado phadana sambidaba gida mokol singbasing adu Zechariah 11:17 da juna khoina pabio aduna sword shall be upon him yaushan ba aduda magi mapambom da magi mamita ado masine magi mamit ikang ira lahan gani hani aduga magi mamito maman gani hani sida Zechariah 13:7 da masi paralu chalaje awake O sword against my shepherd against the man that is my fellow said the Lord of hosts smite the shepherd the sheep shall be scattered I will turn mine hand upon the little worms hamni masida yaushan basing ado halu hamni niyom sumna tawdaba haibe indaba pastor sing mokoi level hamni pastor kudimo saka saka do nate lemen kudimo saka saka do nate habse ina mayam da hajari tentang hajabni na koina haibe texting je phadana pabiyo tabiri kuding de shona bo pi wechen patana tawse saka da lebe paisho hoje kano kongkra wang ching bible leki matina phadana sarkaba sigdam thak chari tare bo kuding na na bo pina biyo prabhu jisu im da khum jare amen